Kanglei News ki nungtilgi pau yengbiriba punamakpu Roma ilangbamna ikoknona khurumjari. Kuki singna Kangpokpi da Meitei kakhalakani haibagi pau fangbadagi Kuki singna arakpa gari da check tawba haukhre. Unit ki maramda loop amana tijinduna asum arangi matangda fongdoragliba wafam yaningde association. Unit Victim Association Kakchingna ngarang Kakchingda pangthokpa paugi mifamda association asigi member amana fongdorakpada lamdam sigi loop amana Unit ki maramda tijinduna asum arangi matangda fongdoragliba wafam asi condemn tawi victim singi interest ama fawba yengbidana nakal amahagi wa taraga lawkhiba manba waremna victim kayagi punsibu lukokbada len taba haibadu oigadawri haina fongdokre. Achumba while pinaba loop singna tiliba khongthang asibusu awangba thakta association na ikai khumnajari maikai kayadagi kholau kaya lauduna low court singna thinjinkraba purchase policy leiba manba mawongda sandoragliba scam Enforcement Department na athingba thambadagi Bangalore da leiba unit ki warehouse kumda 2023 dagi seize tawkraba adugumba company oiriba Consumer Affairs Corporate Affairs na amadi tongan ba state singi court kaya amadi police department singna athingba thangkraba scam asibu YAMNA laiba mawongda refund policy amadi purchase policy lei haina haijinduna loop asibu lana lamjing biduna waroisin ama tahankibasi laibak thibani athuba matamda ikai khumnajariba loop sina amuhanna investigation tawduna victim amadi unit ki chapchaba thaudang loba ngamba singa faminabagi matam ama piduna achumaran thidokpagi tanja adu pibinanaba association na appeal tawki. Donald Trump na wasak laubaga executive order kuntoki badu malengi lebak singna condemn tawfam thoi CPI. Tha asigi kunda USA gi nimpudare suba president oina wasak lauraba matungda Donald Trump na executive order kun ayaba pikibadu miyamna kinaraba imperialist lengaklon nauna chanahanba amadi saukhatpa waliba amasung saukhalakliba lebaksinbu USA na Multi-Trust International Corporation amasung makoigi selgi kubangnungda thamnaba honaraklibani haina CPI National Secretary na lawi haina Manipur State Council Communist Party of India gi Office Secretary T.S. Robindro gi serol amana fongdoragli. Present conflicts is between the state government and the illegal drugs mafias Kuki CM. Meitei na maitibagi maram thuragle MLA nimpu pulaga ware bama fawba amukta lawminatri lengak ta thajaba thamluranu leibakan si hairabadi isa na hona minarsi Ramesor. Haukiba kumja 2023 gi May 3 dagi hauraga tholakliba kangluki irang asi thani pan hena adumak sangthaduna leiriba asi state asigi Meitei MLA sing chungchinaduna chapchaba fireb ama laudaba asinasu yamna chawba maram ama oiri. State asigi MLA humpugi manungda Kuki amadi Nagagi MLA kun khaidokraga lemhauriba MLA nimpu asi ngasi phawba punna faminaduna chapchaba fireb amata lauba leitri haina Kairao Assembly Constitution gi MLA Laurengbam Ramesor na fongdokre. Mapur oiba laikhidrama matung Jilu Paite mahaki haurakfam Rongmai furupta hanjilaktuna leiraba Naga ningolni Longmai Village Authority na thadorokba cherol amada haukiba tha asigi 10 Kakching khunauda machal nupi unaba chatkibi Jilu Paite na Kakching da leiba dukan amadagi pot leibagi mamal GP da kapada Jilu Paite haina thengnabadagi mafam aduda leiba Arambai Tengol Unit 59 na thengnaduna hairiba nupi asibu wahang pong kathabada Naga furuki manungda leiba Rongmai Kabui furuki ningol amani haiba khangduna Jilu Paite bu None district ki Rongmai 3 da leiba mahaki imung manungda tekta kaidana sinaraki. Cherol asina makata na hai Jilu Paite hairiba miyoy asi CRPF ki thabak tawba Tijimas Paite kawa miyoy amada yumpan ki adubu mahaki mapuroiba adu haukiba chahi 10 rongi mamangda laikhidre mapuroiba na laikhidraba matung Jilu Paite mahaki haurakpam None district ki Longmai village cha amu halaktuna Jilu Golmai haiba leibak asigi citizen ama oina thaktaktuna ngasi phawba leiraklibani Naga puruki Rongmai Kabui haibki ningol amani. Macha hanjilaktre haukiba January tang 10 ayuki pung 9 makai taba duwaida yumdagi thokibadagi mama macha hanjilaktre mama adugi mamingna Sanasam Susma sahi 18 machanupagi mamingna Noponganba chahi 3 ni mama aduna thokiba matamda thangjing mapal machugi samtu phane setki fiasangba inki kanagumbana thenabirabadi manaknakpa police station da pau pibiyu hanganjariba Sanasam Premkanta Singha mapuroiba Salungpham Yambe Mayai Laikai contact number 8787736770 hairiba number asida pau pibiyu.